ꯑꯍꯥꯟꯕꯃꯛꯇꯗ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯍꯥꯐꯦꯖ ꯐꯤꯔꯣꯖꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯩꯔꯦꯡ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯧꯖꯒꯦ꯫ ꯍꯥꯏꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤ ꯃꯤꯑꯣꯏꯕꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯤꯑꯣꯏꯕꯁꯨ ꯁꯤꯔꯒꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯗꯦꯗꯤꯀꯦꯠ ꯇꯧꯖꯕꯅꯤ꯫ ꯍꯧꯖꯔꯒꯦ ꯑꯩꯒꯤ ꯁꯩꯔꯦꯡ꯫ ꯃꯋꯥꯠꯅ ꯇꯨꯡꯗ ꯇꯥꯅꯔꯤ ꯀꯥꯎꯔꯕ꯭ꯔꯥ? ꯍꯣ ꯃꯤꯑꯣꯏꯕꯁꯥ, ꯍꯣ ꯃꯤꯑꯣꯏꯕꯁꯥ, ꯈꯪꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗ, ꯎꯅ ꯎꯅ ꯎꯁꯤꯟꯅꯗ, ꯁꯥꯗꯨꯅ ꯆꯠꯂꯤꯕꯗꯣ ꯃꯥꯏꯀꯩ ꯈꯪꯗꯅ꯫ ꯗꯨꯅꯤꯌꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯌꯥ ꯃꯦꯟꯅꯕ ꯍꯣꯠꯅꯔꯤꯉꯩ, ꯅꯁꯥꯒꯤ ꯑꯄꯥꯝꯕꯅ ꯃꯥꯏꯀꯩ ꯈꯪꯗ ꯆꯠꯂꯤꯗꯣ ꯆꯦꯜꯂꯤꯗꯣ ꯃꯥꯏꯀꯩ ꯀꯌꯥ ꯊꯤꯗꯨꯅ꯫ ꯑꯐꯕꯅꯤ ꯍꯥꯏꯕꯁꯨ ꯈꯟꯊꯔꯨꯗꯦ, ꯑꯆꯨꯝꯕ ꯀꯌꯥꯁꯨ ꯊꯤꯔꯨꯗꯦ, ꯅꯪꯒꯤ ꯊꯃꯣꯏꯅ ꯄꯨꯗꯨꯅ ꯆꯠꯄ ꯃꯥꯏꯀꯩ ꯈꯨꯗꯤꯡ꯫ ꯅꯪꯅ ꯇꯨꯡ ꯏꯜꯂꯤꯕꯗꯣ ꯈꯪꯂꯕꯔꯥ ꯅꯪꯒꯤ ꯄꯟꯊꯨꯡ ꯀꯔꯤ ꯑꯣꯏꯒꯅꯤ? ꯅꯪꯒꯤꯅꯤ ꯈꯟꯗꯨꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯍꯣꯠꯅꯔꯤꯕꯗꯣ ꯅꯪ ꯈꯪꯗꯕꯔꯥ? ꯄꯤꯕꯤꯔꯤꯕ ꯅꯤꯌꯥꯃꯠꯁꯤꯡ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏꯗ ꯃꯇꯝ ꯈꯔꯒꯤ ꯃꯄꯨ ꯑꯣꯏꯍꯟꯕꯅꯤ꯫ ꯃꯇꯝ ꯂꯩꯔꯤ ꯈꯟꯅ ꯅꯪꯅ ꯉꯁꯤ ꯍꯌꯦꯡ ꯉꯥꯏꯔꯤꯕꯗꯣ, ꯃꯇꯝ ꯃꯥꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯂꯤ, ꯃꯇꯝꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯔꯝꯗꯦ꯫ ꯃꯇꯝ ꯂꯩꯔꯤꯉꯩ ꯈꯟꯊꯍꯧꯁꯤ ꯃꯤꯑꯣꯏꯕꯁꯥ, ꯃꯇꯝ ꯂꯩꯔꯤꯉꯩ ꯅꯁꯥꯒꯤ ꯑꯄꯥꯝꯕꯗ ꯄꯨꯟꯁꯤ ꯂꯦꯟꯈꯤꯕ ꯅꯪꯁꯨ ꯈꯪꯂꯨꯔꯒꯅꯤ ꯁꯤꯔꯕ ꯃꯇꯨꯡꯗ꯫ ꯄꯤꯔꯨꯔꯒꯅꯤ ꯑꯐ ꯐꯠꯇ ꯈꯨꯗꯤꯡꯃꯛꯀꯤ ꯍꯤꯁꯥꯕ, ꯀꯔꯤꯒꯤ ꯀꯥꯎꯊꯣꯛꯂꯤ? ꯅꯪꯅ ꯃꯋꯠ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯨ ꯀꯔꯤꯒꯤ ꯊꯧꯁꯥꯗꯦ ꯅꯪꯅ ꯃꯋꯠꯄꯨ? ꯗꯨꯅꯤꯌꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯌꯥ ꯃꯦꯟꯅꯕ ꯍꯣꯠꯅꯔꯤꯉꯩ, ꯑꯥꯈꯤꯔꯠꯀꯤꯗꯤ ꯀꯔꯤ ꯊꯧꯔꯥꯡ ꯇꯧꯔꯦ ꯅꯪꯅ? ꯃꯇꯝ ꯂꯩꯔꯤꯉꯩ ꯍꯥꯏꯖꯍꯧꯁꯤ ꯀꯣꯛꯄꯤꯅꯕ, ꯆꯪꯖꯍꯧꯁꯤ ꯃꯄꯨꯒꯤ ꯊꯣꯡꯖꯤꯜꯗ꯫ ꯈꯪꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗ ꯁꯥꯔꯤꯕ, ꯎꯅ ꯎꯅ ꯎꯁꯤꯟꯅꯗ ꯁꯥꯗꯨꯅ ꯆꯠꯂꯤꯕꯗꯣ ꯆꯦꯜꯂꯤꯕꯗꯣ ꯃꯥꯏꯀꯩ ꯈꯪꯗꯅ꯫ ꯈꯪꯂꯕꯔꯥ ꯅꯪꯒꯤ ꯄꯟꯊꯨꯡ ꯀꯔꯤ ꯑꯣꯏꯒꯅꯤ?